Hello, mayambu kurumjari. Ngasi akhoi Taiwan da university ki akhoi mai tamba mai tambagi akhoi exam akhoi final test loiba numit ni. Aduna oja singge adum sangba haitare ko thak chin madu oidre. Aduna ngasi hana digi aina sum singdok jage na sum khalaga lakpani adu ngasi di tabak tu yam namak chin manatran exam mayam silu oiranina ai mayam dai ketang ai singdok jage ahan bumakta ai bu sakhang biba mayamam su yawre koi yawbi ai gi Facebook marup isin housing sida no ai bu khang da ba no na changbirapa no na khang na ba mayam ma su yawre adu bu ai gi sak di khang bi da ba hai tai ko adu ai ama misunderstanding ama khoi pau pau to pojin da koi sera na nak khanna dena ba ai haipetang ai samlapna ai introduce ai sa sak tak jage ai giming Dr. Ngangbom Santikumar Mitai ai ha Taiwan gi University amada the Hong Kong Tallinn University of Technology da ya English ki oja moina professor moina leijabani jahi kunmanga sure ai na university sida oja adoga Taiwan da lejarapa si ai ha jahi kungani hele jahi kuntra sur kadore hoje ai ja akoi ja mari ichani piani ichanupa ani ani ichani pi cheche longre ichanupa nanau hoje atopa ai namda military ama oina thapak tauri ani icha bem ma andakta January tang amada ma Central America gi Naval Academy amada ma Taiwan lengak na full scholarship piraga ma training amada still di topagi jahi mari gi oina thakre aduga icha bung na hoje Taiwan gi south da military school amada ma ju full scholarship hanjadana ma ju mahai tamli senior high school magi final year ni lakliba July sigi anova semester ropagi kui June July days da ma keno kui mache na tamamba Republic of China Naval Academy Taiwan da leba matang hairaba Naval Academy da changna nabagi ma Navy Navy officer oni adu changna nabi ma kan April da magi final entrance exam leba national entrance exam leba ko uni sagin Naval Academy sa changna masi dam ma kan na sem sari ko na so tapi bayaba tapi da ma kan na sem sari ando ai na mamang da post ma ka to je khiba khoi inembo Taiwan gi inembok se ai gi sida leminaraga tawki ya khoi gi inam pagi nupina old age home da ahal laman thambam yum da thamsi han hide da janing leima ai loina bi janing leima ga ai dana yada dana ai hakki da oina leminar kuni imase sahi yani mu farakadawe aduna aina sumana akoi ahlaman seba to wasi akoi naharon sina kangwam to I adagi mamau maya sina kangwam to I haidana aina tawri batu aina seba to jeribisi imamakni haina seba to jeribisi khara fakadra haina khara sum kana ga to mali haidana aina koi di video amkha aina mati amkha namaga share to jiba adu daidu da yamna misunderstanding laina yamna ingonda chebi rakpa karem narakpa yam yaw adu ai sum ai sau jabanate ko ai sum nokning ba su yawi adaki moi gi wakhal lon du
ꯌꯥꯝꯅ ꯅꯦꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄ ꯑꯗꯒꯤ ꯌꯥꯝꯅ ꯂꯨꯗꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯛꯄ ꯑꯗꯨꯝꯕ ꯀꯌꯥ ꯌꯥꯎꯔꯛꯄꯗꯨꯗ ꯑꯩꯅ ꯁꯤꯒꯨꯝꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕꯅ ꯑꯩꯅ ꯁꯨꯝ ꯁꯦꯡꯗꯣꯛꯆꯅꯤꯡꯕꯅꯤꯗ ꯑꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯗꯨꯗ ꯁꯨꯝ ꯑꯩꯅ ꯃꯇꯝꯗ ꯁꯨꯝ ꯌꯩꯊꯣꯛꯑꯒ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯩ ꯑꯍꯥꯟꯕꯗ ꯑꯩ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯍꯥꯛꯀꯤꯗꯤ ꯏꯃꯥꯁꯨ ꯑꯄꯣꯛꯄꯤ ꯏꯃꯥꯁꯨ ꯑꯄꯣꯛꯄ ꯕꯕꯥꯁꯨ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ ꯏꯃꯥꯅ 1990ꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯅ ꯃꯄꯥꯟꯗ ꯃꯍꯩ ꯇꯝꯂꯤꯉꯩꯗ ꯑꯩꯈꯣꯏ ꯕꯕꯥꯁꯨ 2005ꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯅ ꯇꯥꯏꯋꯥꯟꯗ ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨ ꯑꯩ ꯁꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯑꯃ ꯍꯪꯉꯛꯑꯦ ꯀꯩꯅꯣ ꯃꯤꯔꯝꯗ ꯂꯩꯔꯤꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩ ꯌꯥꯗꯕ꯭ꯔꯥ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯍꯥꯏꯁꯤ ꯑꯩꯈꯣই ꯁꯦꯟꯖꯥꯎ ꯄꯤꯔꯒ ꯊꯕꯛ ꯐꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯦꯜ ꯊꯣꯛꯇ꯭ꯔꯒꯗꯤ ꯂꯩ ꯉꯝꯄꯣꯟꯇꯦꯕ ꯃꯅꯤꯄꯨꯔ ꯀꯥꯏꯁꯦ ꯑꯗꯨ ꯏꯔꯝꯗꯝ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯁꯦꯜ ꯊꯣꯛꯇꯅ ꯂꯩꯕ ꯌꯥꯄꯣꯟꯇꯦꯕꯀꯣ ꯅꯨꯡꯁꯤꯕꯗꯨꯅ ꯑꯩꯈꯣꯏꯗ ꯆꯥꯛ ꯊꯥꯛꯄꯤꯒꯗꯕ ꯅꯠꯇꯦ ꯄꯨꯛ ꯊꯟꯍꯟꯒꯗꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕꯅꯤ ꯇꯥꯏꯋꯥꯟ ꯂꯩꯄꯥꯛꯇ ꯇꯥꯏꯋꯥꯟꯁꯤꯗꯩꯗ ꯑꯩ ꯇꯥꯏꯋꯥꯟꯗ ꯑꯩꯅ ꯊꯕꯛ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯕꯛꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯦꯜ ꯁꯤꯀꯤ ꯑꯃ ꯇꯤꯡꯈꯤꯗꯦ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯇꯤꯡꯈꯤꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯊꯕꯛ ꯐꯪꯗꯅ ꯇꯧꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯇꯥꯏꯋꯥꯟꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯁꯤ ꯇꯥꯏꯋꯥꯟꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯇꯥꯏꯋꯥꯟꯒꯤ ꯁꯤꯇꯤꯖꯟ ꯑꯃꯅ ꯑꯣꯏꯅ ꯂꯩꯖꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯁꯥꯟꯅ ꯈꯣꯠꯅꯕꯁꯦ ꯑꯩ ꯍꯥꯟꯅꯗꯒꯤꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯟꯅꯖꯔꯛꯏ ꯌꯣꯒ ꯁꯥꯟꯅꯔꯛꯏ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯇꯧꯔꯛꯏ ꯑꯗꯩ ꯂꯝꯖꯦꯟ ꯆꯦꯜꯂꯛꯏ ꯁꯥꯟꯅ ꯈꯣꯠꯅꯕꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯁꯣꯛꯂꯛꯑꯦꯕ ꯐꯨꯠꯕꯣꯜꯐꯥꯎ ꯁꯥꯟꯅꯔꯛꯑꯦꯕ ꯑꯗꯨꯗ ꯑꯩꯅ ꯗꯦꯜꯂꯤꯗ ꯆꯍꯤ 9 ꯂꯩꯔꯤꯉꯩꯗꯁꯨ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯤꯁꯇꯔ ꯗꯦꯜꯂꯤ 4ꯒ ꯂꯧꯔꯛꯇꯅ ꯑꯗꯒꯤ ꯃꯤꯁꯇꯔ ꯅꯣꯔꯗꯟ ꯏꯟꯗꯤꯌꯥꯁꯨ 4ꯒ ꯂꯧꯔꯛꯇꯅ ꯑꯗꯩ ꯑꯣꯚꯔꯑꯣꯜꯒ ꯂꯧꯔꯛꯇꯅ ꯑꯗꯩ ꯃꯤꯁꯇꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒ ꯊꯣꯛꯇꯅ ꯌꯥꯝ ꯌꯥꯎꯔꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯁꯨꯝ ꯄꯥꯝꯖꯅ ꯂꯥꯛꯄꯅꯤꯅ ꯑꯩꯅ ꯃꯥꯁꯇꯔ ꯇꯧꯗꯅ MPhil ꯇꯧꯗꯅ PhD ꯇꯧꯗꯅ ꯑꯗꯨꯝ ꯁꯥꯟꯅ ꯂꯥꯛꯄꯅꯦꯕ ꯃꯗꯨꯒꯤ ꯁꯥꯟꯅꯕꯒꯤ ꯀꯩꯅꯣ ꯏꯆꯦꯜꯗꯣ ꯂꯦꯞꯍꯟꯅꯤꯡꯗꯕꯗꯒꯤ ꯑꯩꯅ ꯇꯥꯏꯋꯥꯟ ꯌꯧꯔꯀꯥꯟꯗꯁꯨ ꯇꯥꯏꯋꯥꯟꯗ ꯂꯩꯅ ꯑꯩꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯍꯥꯏꯗꯤ ꯁ꯭ꯇꯦꯔꯣꯏꯗ ꯗ꯭ꯔꯛ ꯆꯥꯗꯕꯤ ꯑꯗꯨꯒꯨꯝꯕ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡꯗꯨ ꯇꯧꯔꯒ ꯁꯨꯝ ꯂꯥꯛꯈꯤꯕꯗꯨꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯊꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯈꯪꯖꯈꯤꯑꯕ ꯍꯥꯏꯗꯤ ꯑꯩꯈꯣই ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝ ꯅꯥꯏꯕꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯏꯚꯟ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯔꯠꯁꯃꯦꯟ ꯈꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯦꯌꯔ ꯑꯣꯏꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯈꯟꯕꯁꯤ ꯄꯥꯛ ꯊꯣꯛꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯔꯒ ꯑꯩꯅ ꯏꯟꯗꯤꯌꯥ ꯃꯍꯨꯠ ꯁꯤꯜꯂ ꯊꯣꯛꯀꯦ ꯀꯥꯏꯁꯦ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯈꯟꯕꯤꯔꯛꯑꯣ ꯑꯩꯁꯦ ꯈꯪꯕꯅꯤꯅ ꯑꯩꯅ ꯇꯥꯏꯋꯥꯟꯒꯤ ꯁꯤꯇꯤꯖꯟꯗꯣ ꯑꯣꯟꯊꯣꯛꯑꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯀꯝꯄꯤꯇꯤꯁꯟꯁꯤꯗꯩꯗ ꯑꯩꯁꯦ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯤ ꯇꯥꯏꯋꯥꯟꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯒ ꯍꯦꯛ ꯑꯣꯏꯈꯤꯕ ꯃꯇꯨꯡꯗ ꯑꯩ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯟꯖꯔꯒ 1999ꯗ ꯃꯤꯁꯇꯔ ꯑꯦꯁꯤꯌꯥ ꯁꯤ ꯑꯩꯍꯥꯛ ꯑꯍꯥꯟꯕ ꯃꯅꯥ ꯐꯪꯖꯈꯤ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯈꯕꯔꯗ ꯑꯩꯈꯣꯏ ꯗꯗꯥ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯩꯈꯣꯏ ꯁꯔꯁꯟꯊꯤꯌꯥꯝꯅ ꯃꯥꯅ ꯏꯕꯤꯗꯅ ꯑꯩꯁꯤ ꯃꯩꯇꯩ ꯅꯣꯡꯁꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗ ꯄꯤꯕꯤꯈꯤꯕꯅꯦ ꯀꯨꯏꯔꯦ ꯑꯗꯨꯏꯗꯣ 1999 ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ 2000ꯂ 1999 ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯈꯕꯔꯗ ꯑꯗꯨꯃꯥꯏꯅ ꯑꯩ ꯃꯩꯇꯩ ꯅꯣꯡꯁꯥꯅ ꯃꯤꯡꯊꯣꯜ ꯑꯃ ꯄꯤꯕꯤꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯁꯥꯟꯅ ꯈꯣꯠꯅꯕꯁꯦ ꯁꯨꯝ ꯂꯥꯛꯄ ꯈꯣꯠꯄ ꯇꯧꯕꯁꯤꯅ ꯑꯩꯅ ꯇꯥꯏꯋꯥꯟꯁꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯒꯤ ꯑꯗꯨ ꯇꯧ ꯃꯇꯨꯡꯗ IFBBꯗ ꯌꯥꯎꯔꯝꯃꯦ IFBB ꯃꯍꯨꯠ ꯁꯤꯜꯂꯒ IFBB ꯇꯧꯔꯒ ꯇꯥꯏꯋꯥꯟ ꯃꯍꯨꯠ ꯁꯤꯜꯂꯒ ꯌꯥꯝ ꯆꯠꯂꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ IFBBꯅ ꯗ꯭ꯔꯒ ꯗꯣꯄꯤꯡ ꯇꯦꯁ ꯇꯧꯕꯁꯤ ꯊꯣꯛꯈꯤꯕꯗꯒꯤ ꯁꯤꯗꯤ ꯑꯩꯗꯤ ꯌꯥꯎꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯗ꯭ꯔꯒ ꯆꯥꯗꯅ ꯁꯨꯝ ꯁꯥꯟꯅꯔ ꯂꯥꯛꯄꯅꯤꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯊꯣꯛꯂꯨ ꯌꯥꯄꯣꯟꯇꯦ ꯊꯣꯛꯂꯨꯔꯒꯁꯨ ꯅꯤꯡꯕ ꯀꯥꯏꯔꯛꯀꯅꯤ ꯗ꯭ꯔꯒ ꯆꯥꯕꯁꯤꯡꯗꯨꯒ ꯆꯥꯗꯕ ꯑꯩꯈꯣꯏꯒ ꯊꯦꯡꯅꯕ ꯍꯥꯏꯗꯤ ꯀꯩꯁꯨ ꯌꯥꯄꯣꯟꯇꯦꯕ ꯑꯗꯨ ꯈꯜꯂꯒ ꯑꯩꯁꯦ IFBBꯁꯤ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ INB ꯍꯧꯖꯤꯛ ꯑꯩꯅ ꯌꯥꯎꯖꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤ ꯑꯩ ꯌꯥꯎꯖꯈꯤꯕꯅꯤ
adu mana yauraga aina 2013 da ahan boina Zakynthos Greece ki Zakynthos haiba yamna ningthijaba city stage da ayasi Taiwan gi mochilaga amadi Manipur gi mochilaga ai thoe di thokpiti ai se Mr. World Line to Japan kibni ahan boina 2013 ares ma chum tawra la kuna matang lakna akoy Mr. Universe title su lawjare adagi Mr. World Cup title su lawjare Mr. World title su Natural Olympia title su amateur amadi professional punna overall ne kenelo punchalaga adagi Mr. Asia 1999 da hai Mr. Asia ne adagi world title sing lawga punchilaga ya hojik pauda 12 world title si akoy ahan mana phangchi 12 chi phangjare aduga number 2 number 3 tabji de haijadre ko adu pul loina number 2 number 3 tabalo punjala gaji about 32 contract ni 20 leibne gi title ne adagi medal ne loi punjala gaji adu aina number 1 jidan chum ai haijabni ko Sumai tanda na sum ayaksi Taiwan da lai jarapni aduda handaki aina akoy gi inem boxe aina seba to busi kari gino haimat nanda akoy gi ai di aina panjagi bidam mamande ima su baba su lai kitab si kuire ko aduna ai yamna mistawi akoy ima lai kitab matamda ai Jawaharlal Nehru University da ai mahitami ani jahi ahum jahi manga tunai imang takapki ai mapanda leina ai mangda imaje jahi ahum je mangda ko almost every day imaje uki ba khoi mangsida dai jahi manga je ai mangda marmar ta uki ado mina de haini mangda laigidraba natra sidraba mioi sina wangang di ka haibdo ai monda di wangang ya khoi ima su baba su ai mangsida wang du ngang Mai tanda ima bapa kaina ki bagi yamna nungsi bagi marido sum kari haita ya kona una bas phanghodaba ima kaina ki su una ba phanghodra baba kaina ki su Taiwan de leibnina una ba phanghodaba adugi khallaga aina akoi Taiwan de leiba Indian box se ahanji aina ima makni khallaga aina leminna bane thamjabne seba tawjabne aigi yumsida